KCP na Lilong Singjawgi MD Hasan da akan bawafam sing thamlagle. Tha asigi amagi numidang da Lilong Singjaw da laiba MD Hasan apok pa MD Habiburgi yumda thokiba thaudokta. Laikhidraba singidamakta de Kanglaipa Communist Party KCP na awaba phongdokle. Adum moina mag MD Hasan haidiba miyoy ase matam sangna mahakna narcotics threat ta lawrakpa thaudanggidamak KCP na kumna yengsinduna lerakba miyoy ni haina lalawlubasigi Information and Public Relation gi Deputy Secretary M punsiba mitay gi Cherola man na phongdorokle. Cherola sina hai MD Hasan na kani amasung atay drugsing mangwanda supply tawrogliba kuki narco terrorism ga mapang oy bagi mathakta mahakna narcotic ki polam sing selfie duna nekpa miyoy singi khuthangda West Bengal na chingba state ta maki narcotics trade partner mayam laire mahakna nekliba miyoy sing ase kwakta Lilong amasung Sorana chingbadagi maruway na mitay pangal sing ne Makoybu heroin kilogram ama pubada mahakna lupa lising yangkay pi hay bagi report lay. Mahakna illegal drugs ang puhan badagi West Bengal da mahakna nekpa miyoy sing faba punba lay kray. Aduga jail da pawba thamba yaw kray. Thawbal kunaw dagi MD Jabir kauba mahakna nekpa miyoy amaso Kolkata da faba dagi kumja 2020 da jail da kuina thamlak badagi laikhidaba yaw kray. Adum moy namak mahaki maikay dagi de karigumba mateng amata tawkhide hay re. Party na phangba ahanba paw singaloy na Miyoy kaya na khangnaraba wafam amana MD Hasan na Lilong area da drug ki laboratory ama chalai ri haire mafam asida crude fangnabagidamag kanidagi chemical process tawraga makhata na heroin putho e haire adumoy na maghandakta thengnakiba mahaki multi crore sanglaba yumgi video asina takpade mahaki yum asibu mahakna narcotics manufactured laboratory way na seasonary haina lawba yaraga nei masina tragade makhoy gi miyoy manga khaktamak leiba imung asigidamag 12 mm gi yochai na Lan bandaw na karigidamak khazilibano hay na suhanglagle. Mahak industrialist na traga businessman amasu natte. Adumoy na makarigidamak mahaki selthum gi matangda. Law enforcing agency sing na ngasi fawba investigation tawdribano hangbagaloy na na. Mahaki lanthum gi matangda kanamata na wahang amata hanglagtriba karigino hanglagle. Cherola sina makata na haybada. Tawdok adu gi matungda mahaki yumgi CCTV gi. DVR adu mahaki imungi miyoy amade laikay gi miyoy sing na. Lainga ki forensic laboratory natraga pulis ta kusinadriba karigino hangkhe lanai miyoy kharana thogdok adugi matungda mitay amasung mitay pangal furup anigi marakta thogan ingda ba thogdok sing thogan anaba honakiba dumak laibak thibani hairaduna KCP gi maikei dagi de furup anigi marakta makhata na sigumba thogdok sing thogan dana ba honagadabani haire masina trabade party na makhoibo haksina lawbaga loinana adugumba miyoy sing adugi furup natraga lining thidana akan ba action lakhwatkani haire Amaromda KCP gi Politburo Standing Committee gi mifamna MD Hasan bu Kanglaipak gi tha asigi tara dagi permanent oina tanthokna ba warep laure warep asi mahakna narcotic trade ki thabak mahaki naknaba kuki narco terrorism ga loina na miyoy ba khunai gi mayokta sathaba crime gi ni haire maram asina party na piriba numit asigi matungda mahak Kanglaipak ki mafam amada thengnarabade party gi maikei dagi mafam adumakta da Kanglaipak miyam gi apam bagi matungin na sibagi sairak piragan ihay na suphongdorok le